Makhal Mathel, Manipur. ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯍꯥꯞꯄꯤꯔꯛꯎꯅ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯑꯩꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯂꯝꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯟꯖꯗꯦ꯫ ꯃꯣꯏ ꯋꯥꯔꯤ ꯂꯤꯕꯤꯔꯛꯏꯕꯁꯤꯡꯗꯨꯅ ꯄꯟꯒꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯄꯟꯖꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯝꯄꯥꯛꯇ ꯐꯝꯂꯤꯉꯩꯗ ꯏꯌꯥꯝꯕ ꯑꯃꯅ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯅꯣꯡꯃ ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯊꯦꯡꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯁꯤꯜꯚꯔꯒꯤ ꯗ꯭ꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯁꯪꯒꯣꯝ ꯑꯣꯟꯅꯅꯕ ꯄꯨꯕ ꯁꯤꯜꯚꯔꯒꯤ ꯀꯧꯇꯥ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯪꯒꯣꯝ ꯑꯣꯟꯅꯅꯕ ꯀꯧꯇꯥ ꯑꯗꯨ ꯁꯥꯏꯀꯜꯅ ꯊꯧꯕ ꯑꯗꯨꯗ ꯒꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯒꯣꯗ꯭ꯔꯣꯡ ꯂꯥꯎꯅ ꯊꯣꯔꯛꯄꯅ ꯃꯌꯥꯝꯅ ꯍꯦꯜꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯣꯗ꯭ꯔꯣꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯗꯕ ꯍꯦꯜꯂꯣꯏ ꯍꯦꯛꯇ ꯊꯣꯛꯄ ꯃꯐꯝ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯒꯣꯗ꯭ꯔꯣꯡ ꯑꯗꯨꯝ ꯊꯧꯔꯛꯑꯕ ꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯤ 7 ꯊꯣꯛꯂꯛꯂꯒ ꯖꯒꯣꯏ ꯁꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯁꯥꯏꯀꯜꯗꯨ ꯀꯟꯅ ꯍꯦꯛꯇ ꯊꯧꯔꯛꯏ꯫ ꯃꯥꯅ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯤꯈꯩ ꯒꯣꯗ꯭ꯔꯣꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯕ ꯖꯥꯠꯅꯤꯗ꯫ ꯃꯁꯤꯗꯒꯤ ꯍꯦꯜꯂꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯇꯣꯡꯕ ꯌꯥꯎ, ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯇꯣꯡꯕ ꯌꯥꯎ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯀꯅꯥ ꯂꯩꯒꯦ? ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯧꯔꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯋꯥꯔꯛꯇ ꯌꯨꯡꯁꯤꯟꯕꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯛꯆꯦꯛ ꯅꯥꯆꯦꯛ ꯁꯥꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯟꯊꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯤ ꯑꯃ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯁꯤꯗꯒꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯅ ꯂꯥꯃꯩꯊꯥꯟꯕꯤ ꯎꯍꯧꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯎꯍꯧꯕ ꯊꯦꯡꯅꯖꯍꯧꯕꯅꯤ꯫ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 8-9 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯏꯕꯣꯛ ꯈꯣꯏꯗ ꯂꯩ꯫ ꯑꯕꯣꯛꯁꯤ ꯏꯀꯣ ꯄꯥꯠꯀꯤ ꯃꯌꯥꯗ ꯂꯩꯕ ꯏꯕꯣꯛꯅꯤ꯫ ꯅꯣꯡꯃ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯂꯥꯃꯩꯊꯥꯟꯕꯤ ꯊꯣꯛꯑꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯏ꯫ ꯑꯩꯁꯨ ꯆꯠꯂꯒ ꯌꯦꯡꯉꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯂꯩ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯗꯤ ꯌꯥꯝ ꯂꯥꯞꯅꯩ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯃꯩꯊꯥꯟꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯛꯅꯩ꯫ ꯀꯧꯕꯒꯤ ꯃꯔꯣꯜꯗꯤ ꯂꯥꯃꯩꯊꯥꯟꯕꯤ ꯇꯦꯛ, ꯍꯪꯒꯦꯟ ꯄꯧꯔꯥ ꯀꯤꯠ-ꯅꯝ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯛꯅꯩ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯩꯕꯨꯜꯗꯨ ꯑꯩꯈꯣꯏꯔꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦ꯫ ꯃꯁꯤꯅꯤ ꯑꯩꯅ ꯂꯥꯃꯩꯊꯥꯟꯕꯤ ꯎꯍꯧꯕꯒꯤ ꯋꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯩꯕꯨꯜꯗꯨ ꯇꯞꯅ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯣꯛꯀ ꯌꯥꯝꯅ ꯅꯛꯅꯩ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯕꯗ ꯃꯣꯛ ꯑꯗꯨꯝ ꯎꯔꯦ꯫ ꯃꯁꯤꯅꯔ ꯀꯩꯅꯣ ꯈꯪꯗꯦ, ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯗꯪ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯒꯤ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯃꯈꯣꯜ ꯇꯥꯏ꯫ ꯑꯗꯣ ꯑꯇꯥꯕꯁꯨ ꯌꯥꯎꯏ, ꯇꯥꯗꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯗꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯕꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯈꯔ ꯀꯨꯏꯔꯛꯑꯦ꯫ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯋꯥꯔꯗꯁꯤꯡ ꯑꯁꯤ ꯊꯣꯏꯅ ꯆꯥꯎꯗꯦ, ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯐꯃꯨꯡ 4 ꯈꯛꯇꯃꯛ ꯊꯥꯕ ꯀꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ
नौना इमिशन तौरक्लिबा मियोय अहुमदु थमखी हानसु मी अदुम लई कछु थोइदोकपा हाइरमदे अदुबु हंदक नौना लाकपा मीसिंग अदुदी लैबदा खरा नुंगाइते हाय नोंग नुमिदांग अमा पुंग 13 मुक तारकपदा का अदुदगी मखोय मरांग मरांग लांगनरई लैरिबा पेशेंट सेवारी सिंग अदु कैदौरे हाइना चेंसली हाइरिबा मखोय अहुमना लैरिबा वार्ड अदुदी नुपीगी का ओइबनिना नुपादी चंगद्रे अहांबददी अखोय कैगिनो खंगदे मथंगी नोंगालकपदा हाइनरई ngara makhona tumlingai samchinga I hai aikoina noi wakan oiramgani he haina haibada makoina nate asengbani mi moina tumlingai mako ki samdu lukham lomda khak chinga I hai adudagi makoi mafam aduda tumdre ayuk nungthilgi matamda ka aduda lairabasu numidangi doctor raw loi khraba matungdagi di ka adudagi thoglaaga mayamga tuminai मसीदगी मखोइसु नाबा फदुना अदुम हनख्रे आइसु हलए अदुबु का अदुदि अदुम लेहोई आइना हॉस्पिटल अदुदा लैरिङैदा इयाम्बा मन वारी अमसु लिबिरमी नुपीसिंग अदुना सम चिंगी तमनै हाइबदुदगी लिबिरम्बनी मयाम फमिङैदुदा इयाम्बा दुगी मखोइ लैकाय अदुगी अहन अमा यामना कुइना नारगा सिबजानी अहन अदुगी युम अदुगा इयाम्बा अदुगा मरी मता थोकनबदगी अहन लेतबा युम अदुदा अहिंग लि हाय यामबदुना अहिंग लेप नुमितुदा युम अदुगी युमजाइदा अहन अदुना सैसु सुरगा चटपदौना कोक सुबगी मखोन ताय अदुगा मखोइना तुमलिङैदसु मखोइगी खोंदोलदा ताप लाउना पाइरई मदुदा यामबदुना कनानोने हाइना येंगनबदा कनामता लैरमदी नुमित अदुदगी कीदना अमुकना युमदुदा अहिंग लेप चत्ते हाय मथंगी वारी असिना कका अमना लिबिरम्बनी अखोय लेकाय अदुगी अहन अमा यामना कन्ना नाय मार्क्सी सीगदब नुमित अदुगी नुमिदांग खरा थेंगना अखोयदा वारी लिबिरइबा कका असि हलई माना असुम हलकपदा अहन अदुगी थुंगाल जोरकपा मतमदा नुपा अहन अमा फैजोम सेटलगा चटलगा लेरमी कका अदुना लेकाय अदुगी अहन ओइरा मालेना हेक कौरुबा जानिदा मतम अदुदा फैजोम सेटपा नुपा अदु ममाय ममितु मखुटना खुमजिल्लगा ममितु खतंग फालगा यंगई हाय अदा कका अदु होतना चेलखी हाय मथंगी वारीसिना लांगफै चटपगी वारीनी नुपा खरा अथाप मफम अमदा लांगफै चटली मखोय मफम अदु यौदुना खोला मचा अमा सारगा मखोय मी 10 मुक लई मखोयना खोला अदुदा लेरकपा नुमी हुमनी मुक सुरकपदा नुमिदांग अमा खोला अदुगी अकोइबदा मी चटपगुंबगी मखोन ताय मसिदा मखोय अमा अनि हौगतुना येंगबददी कनामता लैती मखोयना अहामददी हुईगुंबा हौदोंगुंबा ओइरमगनीना खल्ली असमना नुमित इनी हुमनी सुम तौरकपा अदुददी मखोय हाइनरक्त्रे चुमना चटपगी मखोन ताबा खक नतना कप्पा नोकपगी मखोनसु तारबा जानी मतम अदुदा मखोय लैरिबसिंग अदुगी मरक्तगी अहन अमना हाइरई सिदा तमनरिबा बुट असि फासिरो असमना हाइरकपा अदुदा मयामदुना याइने कमाई फादुइबा हाइना हंगी नुपा अदुना हाइरई अदुगिदी आई तौगेने नोय मरक्ता सिबकीदबा मी अमा थोलो अदु ओरदी फाबा ngमनी मसिदगी मयाम अदुगी मरक्तगी नुपा अमना आई लैरेने कैदौसाइबा नुपा अदुना फरे अदुदी होरेन आइना मंत्र सोलगा लंग अमा लंगनी हारिबा लंग असिगी लंगचाकतु नंगना पाइगनी अदो करिगुंबा लंगचाक अदुदा यावरिबा लंग अदु सुम चिंखिनी चिंगनिबा लंग अदुना लेप्त्रिङै लंगचाक अदु लोइख्रबदी नंग अदुम सिरेहे अदुगा लंगचाक अदुदा यावरिबा लंग अदु लोइद्रिङैदा लंग अदु चिंगबा लेप्ख्रबा बुत्तु फाबा ngमलनी अदुगा नंगे लंगचाक अदुदी लंग अदुना चिंगबा हौख्रदी लेंबा याद्रेहे नंग भाप तारबरा हाइना हाइरकपा अदुदा नुपा अदुना
ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯆꯧꯕ ꯂꯪꯆꯥꯛ ꯃꯀꯣꯟ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯪꯆꯥꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯥꯏꯍꯜꯂꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯪ ꯑꯗꯨ ꯆꯤꯡꯕ ꯍꯧꯔꯛꯏ ꯃꯌꯥꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯕꯨꯠ ꯐꯥꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯁꯥꯏꯟ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯆꯤꯡꯈꯤꯕꯅ ꯂꯪꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯂꯪ ꯑꯗꯨ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯂꯪ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯂꯪ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯪꯆꯥꯛ ꯑꯗꯨ ꯈꯣꯂꯥꯒꯤ ꯁꯥꯏꯖꯤꯟꯗ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯨꯝꯅꯔꯁꯤ ꯅꯣꯡꯉꯥꯜꯂꯒ ꯕꯨꯠꯇꯨ ꯂꯧꯔꯨꯔꯁꯤ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯒ ꯇꯨꯝꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯇꯨꯝꯅꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯌꯥꯝ ꯑꯗꯨꯅ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯂꯪ ꯑꯗꯨꯅ ꯂꯕꯨꯛ ꯂꯝꯍꯥꯡ ꯏꯔꯝ ꯈꯣꯡꯂꯝ ꯋꯥꯔꯛ ꯀꯌꯥ ꯃꯔꯤ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯎꯃꯪ ꯑꯃꯒꯤ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯤꯒꯤ ꯃꯈꯨꯠꯀꯤ ꯁꯔꯨ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯔꯨ ꯑꯗꯨꯒꯤ ꯈꯨꯖꯦꯡꯗ ꯂꯪ ꯑꯗꯨꯅ ꯀꯤꯁꯜꯂꯒ ꯌꯦꯠꯁꯜꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯁꯔꯨ ꯑꯗꯨꯅꯅꯤ ꯇꯧꯍꯜꯂꯤꯕꯗꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯈꯣꯏꯅꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯣ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯃꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒ ꯄꯨꯔꯛꯏ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ